Kurumzari, Ning Tabri Bismutaram Ushadi, Masimuru Pauda. Howland Fai Kungi Nintona Ministerial Team Amada Mahang Matantana Kungi Lam Ekardising Home Sakada Pinapagi, Warep Logam de High Cray. Border Ngak Nabathabiba Assam Rafas na Border Ngak Tragadi Isagi Force Nangak Chabatai Hana MLA RK Anana High Cray. Amadi Manipur Dasu Olympic Day Thoram Pang Thokray. Mapuma Pau Pizari. Moregi Howland Fai Kunda Satellite Township Ama Sarkana Semgana Nabagi Warep Lokibagi Matung Inna Chief Minister O Ivo Vigi Pautak Matung Inna Commerce and Industry Minister Govindas Kontauzam Rural Development and Panchayati Raj Minister Francis Ngajokpa Amasung IFCDG Minister Ngamtang Haukep Kul Atu the Chatuna Yang Grey Ekar Lising Home Park Chowbalam Losana Nabagi Matanga Kulgi Chief KSOG Thopu Basing More Chief Association Amasung Kunja Sing Yauna Apurma Mipama More Trade Center the Pangtokre Howland Fai Chief na Kulgi Lam Asi Mahak Matantagi Warem na Sarkada Pibang Amloy Mayam Puna Kanaraga Aroba Firep Ama Kangan Ge Haina Thamki Ministerial Team Ge Maikedagi India Ge City Jama Kangat Pagi Matungda Manipur Gisu Ama Yaudana Satellite Township Asi Moregi Howland Fai the Semganaba Sarkana Warep Lobani Logis Policy Lakwa Amadi Southeast Asian Lebak Singa Lalon Itik Amadi Atay Hiram Kaya Iyang Laga Moregi Howland Fai da Township Ama Semkapa Habisi Yam Natangai Fadaba Amani Sarkana Lokalaliba Kongtang Asida Miyamna Cooperation PBU Haiki Mifamasi Numidang Atemwa Fawa Chataki India Amadi Myanmar Lonaba Manipur sector the border ngak nabathamniba Assam Rifles na lamdamasigi border ngak tragadi ekoi isagi lejariba force na border ngak chabatabari haina MLA RK Anana ngasi ISTV News ki studio da pangtopa border fencing and India Myanmar boundary dispute habihiramda khanan nenabagi thoramda haikre maruiba issues based on nina government side we have to have a very clear policy on such things. Again, Howland Fai was immediately intervened with them. Forces mobilized with them. I agree with that. Border policy, like wherever it is applicable. See policy like them. What I would like to discuss with Mike, Honorable CM and colleague High Time and say, see what happens. She'll be meeting us to we are gay. Line of actions immediately we have to rankle. Heavy issues, BJP somehow, unfortunately, MPP BJP they fell out. They fell. See the whole process. BJP government's lab, we must combine together. Lady, it's a common issue. BJP issue, governments type to no kind of will be very happy. Meaningful so again. Kanana Nabadu the Surya Kiba Telegraph Pause in Falge, senior correspondent Kellen Toksumna, Myanmar Gilan missing the Manipur Gilam da Sangsilakuna, Outpost Sajinba, Sambal Kajin Benating Betarupada, Indian Authority na, Tumini Yang Duna Lady Basi, Manipur Gilam Low Krebasu, Myanmar was Honbaya, the Hibagi Monga, Makoibu Pelan Naba, appeasement policy Masatrabra, Natagana, Arun the agenda, Ama Laidabra Haina Hanki. Away with the D. The big na. Mokoi frustration do asal will haido ko matam da someone story will repeat itself. Story will repeat again aduna masi khana idea madu thokna ba thokni da masi idea dagal immediately masi dera hayong dera Howland Fai da MR ge IRB police post mangdio koi praja le ba hujiki Howland Fai ge khunjas le mo fair services from dang kai lakadege ari chathokli da nupi ngang ga to guru army is military money aduna sum moi da lege to koi fair services adi ne ta do tum cha bang khangdo mi am che yes koi lady administration lady ame kai to wa gno aina tawuse masi mai immediately masi tawwa dakale na opinion na kanane na badu da isamgi president Rajendra na Manipur sarkar na Myanmar ga taina bada leiriba khul sinjat singbu hanna yengbi da bagi phibam da leire haina nungai ta phungdoki border le pajajing sinam ko da ngakpi na leita ba ko Manipur ne di haning ga su haibun nam da ba any angle
खरदगी अदुना खरग सैन आइबा से तुंजो गे आइसिरा अदगी जुको बेली गे आइसिरा जसामी गे आइसिरा जसामी गे आइबि थाबिरा मे अदुन लोको खरे इरान नु नागालैंड आर्म पोस्ट लेंगे मधुसु इसा पुथोक सकिनि को हेक चखिबा आइबि दम थोखरे हबा अदुना मोगी मसाई बाजार जे लागा नागालैंड आर्म पुलिसिंग दर मी फुबु खोपरा लिसै बाइबि अनि मे अको मीडिया जंग आले दन रिपोर्ट पिजर सिगुम बॉर्डर एरिया से खरा तौरगदी अखोई गिसु नाखि लेको हाइबि बॉर्डर एरिया द ले प्रजा जंग सिदा उतंग उन थौगलन बदो आई मधुम खंगसिगी आई गवर्नमेंट सिदा Brazil da hauji chathariba FIFA World Cup asigi ngasi numidang pung 8:30 amasung 1:30 da tonga ba match ani sanagadoriba asi Sony 6 amasung Sony Pix da miyamna yengba fangani Sony 6 da Netherlands amadi Chile aduga Australia amadi Spain gi match na Sony Pix da sandokani Sony Pix channel asi ISTV music channel asu match manungda thagani Imphal district ki oiba gram panchayat chamaga humfumathoi dagi khangalaba miyoi sing master trainer pangthokibaga loinana convocation pangthokre State Institute of Rural Development Porompana sinduna Porompata leba panchayat bhavan gi holda pangthokiba thoram aduda RDNPR gi commissioner JC Ramthanga Manipur State Panchayat Parisar ke Chief Advisor Dr. M. Mohendro RDNPR gi Director Dr. K. Shyam Sundar amadi MSPP gi President T. Itobi na chingba miyoi singna thoromapu singona saryake numit mangani ke training pangtholaba matungda convocation galoina master trainer singda certificate khusina ke chief guest oina saryake ba JC Ramthanga na panchayat sinari ba sakti mapung fana thabak oina pangthona bohona bata master trainer singi thodang chawi makoina miyam da kari khudong chaba fangba yabage amadi lairaba miyam gi kanaba Rajiv Gandhi Panchayat Sasakti-karan Abhiyan gi makhada training pangthokpani phongdoke guest of honor oina saryake ba Professor M. Mohendro na khungang chakhot tara lebak ama chakhot pa oithokloi panchayat piriba khudong chaba sing miyam da ningthina yehonana ba pandam da training asi pangthokpani panchayat ki sakti ningthina miyam da yehonana bohana bada waliba si knowledge information amasung skill gap ni masigi dama capacity building lehenba mathautai matamadu da panchayat ki kanaba miyam da yogani phongdoke जिला परिषद के मेंबर सिंह इलेक्टेड वार्ड मेंबर सिंह सिदा कहूं की लाइना अमले रहे आम लाइना न करिनो नॉलेज गेप है ज्ञान पाठ पाए लेना तो ज्ञान पाठ अनि शुभ गेप सिना इंफॉर्मेशन गेप तो है माई लेटेस्ट इंफॉर्मेशन से मोहित ले रहा करो आई अहम शुभ सिना लैक ऑफ ऑर्गेनाइजेशनल स्किल ले आई मी सी दोनों पुलर लगा करवाई खबर तो कभी क्या है कि mobilization sensitization से किस स्किल लेवल लेके तो ले रहा है Landam asida putholiba pothosing liduna thambagi tangai fadaba leide haina Agriculture Minister MD Nasina phongdokre ngasi iroisemada leba Central Agricultural University gi Directorate of Extension Education asinduna luminini chathagadaba capacity training program hawdopagi tharamda bhana wafam asi phongdokhibani tharamandu da CAU gi din Dr. JM Laisram amadi Extension Education gi Director Dr. M Premjit na chingba miyoi kya na saryake loinana department kya dagi lakwa officials sing saryake numini chathagadaba training program aski matangda Dr. M Premjit singana phongdokhibada housing Manipur da matam gi oina mahai marong amadi faugi pothok kaya leptana potholi directorate asina shu lawmi singda ehemba mieng changduna maru marang na chingba pibitana tana pothok kaya pothokpada mateng pidi phongdokhi Minister Nasina phongdokhibada Bharat si horticulture gi pothok kaya puthokpada China gi mathangda leiri Manipur su lehau asiga chanaba kiyom amadi atei mahai marong sing putholi pothok sing asi mangdana ba fazana liba mathautai masida department ki mari lenaba sing asu akanba mieng changhaningbagi apamba phongdokhi It is the right time to open the avenue of the marketing of such products with the applications of processing and preservation techniques. ADC Chandal District ki member manga party ki mayuk thabak tawgi damak Indian National Congress ki membership tagi tanthokre member sing adudi ADC Chandal ki vice chairman Langhu Langring MK Ngoha Chothe SS Beradin BS Ray Johnson Anal amadi SR Bearing Anal ni makhoi manga bu membership tagi tanthokpada MPCC ki president na ya papi ki bagaloina na general secretary administration ti wanga wifi na order ma thokre
ngasi nimidang pung 3:30 rom chapa matamda wangkhai angom lekai de leba assembly secretariat ki cashier oiba khatrimem bijoi ki yumda skangdaba singna Chinese hand grenade ama thamlamde thaudo thobom dagi phangba pawi matung ina hui khongbagi makol tai haina mapan thotuna yengrubada mangol gi sirida hand grenade adu thamlamba tenakibani Poropat police ki kangbo ama lautuna bom adu asoyangam yaudona lokhatre kanana kari maram gi dama bom adu thamlamni beno haiba hausi fawbugi oina khangbangamdri Leba Kotopana Maram Oiduna Chumai Kintabada Singdadagi Kangchub Yong Purapa Pipeline Tapadagi Kangchub Extension Amasung Singda Water Plana Ising Piba Mapam Sing Rajbavan Ki Sarukara Kaisampat Reservoir na Konba Chingtham Lekai Hawa Mara Kwakachel Kagempali Irom Pukri Reservoir na Konba Sangai Pro Amasung Nepra Menjo Reservoir na Konba Lamfelpat Thangmaiban Lalambung Cherausung Reservoir Amadi Old Assembly Reservoir na Konba Mapam Sing Ising Piba Lep Kigani Hari Manipur Nursing Council Medical Directorate Sinduna Numidinigi Oiba revised A&M syllabus ki matangda orientation workshop ama lamfel pata leba female health worker training school ki conference hall da pangthokre Tharomati the state mission director Dr. Okram Ibomcha medical director ki planning amadi finance ki Thaupuriba additional director Dr. S Manikanta health intelligence ki deputy director Y Ibochauba amadi Manipur Nursing Council ki registrar KH Ratna Devina maruwa musing oina sarya ki state asigi nursing institute kumanga ki principal amadi tutors na saruk yariba workshop asi Manipur da pre-services nursing education A&M amadi JNM gi nursing da anuba syllabus sing khangana na pangthopa workshop ni haina Manipur Nursing Council gi registrar KS Ratna Devin haike workshop asina primary health care da quality leina mathau tawhanba ngamgadi phongdoke Tharongo mari leina na National Health Mission gi state mission director Dr. Okram Ibomchana India da skill laboratory station taret mapungfa na hangkre Manipur da su hangna na bahonari mana makha taraduna asugumba workshop ama hauze pangthopa si matam chapsai theory khangbata natana practical gi matam oire haike Chingninga or Bamonda, Mia Chalabi Nupiki, Asibak Chang about Taduna Ledamadagi, Porompat Police, and Lokalaga, Janimski Mokta Tamkre. Taudo Singer Siu, Chorana Pumanga, Tabada, Porompat Police Station, Gimanung Chanda, Hatagi, Fiza Primary School, Gimanaki, Mana in Kol Chang from the Tokibani. Nupia to Chorana Chahi and Kaimangarongi Lenga, Oikani, Yang with a Muslim Mali, Hana Siduna Ledam Nibama from Adu, Fata Haudi Hundo from Dani. Asibak Chang Ledamba, that handbag ama funky, handbag at that ATM card, Yaronki, Masidanatana, Hawaii Chapel. Jura amasu leramadi police na lokot ke thaudosi matanda Porompat police na EUD case ama lokot pagalonya na tizinba hokre Infal iski oiba tonganba video thamu habada bidanga se khoisangnarba pradhan amadi jila parishad members na Porompat DC office complex teleba video ge office thong onsin kre thong onsin jingai gi mangoina na miam gi mihut sing adugi oiba mifam ama pangtholaba matungda tonganba video office leitabana miam gi thabak tawbada thengnariba khudong chadaba singi matangda wafum kaya kupna khanarba matungda thong lonsin magi fireb adu lobani hairi thaudo siga mari leina na thongju part 2 gram panchayat ki pradhan n chingkhaina wafum kaya phondroli Infal East nahan thangi nimit tangkun mathoida akoina Infal East to city block ki je koi thong jing ba hogre adugo hujiksi ngasi si amu Infal East 1 gi city block ki koi block office sing je su office sing je thabak ta hundana ba koi ngasi asi thong jil lagani SIM Krishna Das Misiga Mari Lena Nangarang Maya Koibi Ningthozum Leka Amadi Akoibada Leba Tongan Tongan Balup Singi Oiba Apunba Mi Pama Mapangto Tuna JCM Same Cray Maralebe Sing Faduna Cherak Pinaba Akanova Matam PU Leki Dabagi Machanupada Chunova Taba Hapagaloina na Lupala Mangagi Compensation PU Asiba Hakchang Post Motem Tawuda JC na Ayaba Pigani Adubu Tabi Singasi Pidriba Fawa Asiba Hakchang Lauroi Hairi Infal Pangai Lambi Nitina Semzilu Habadabida Lamlong Tongdagi Nakura Hekuru Makong Fauba Lambi Tingbagi Tabak Makata na Chatari Ngasi Lamdamadugi Pendraba Miamna local MLA NGB Jogi Ifizi May Takre Kongjang Chang Silibasina Ngasi Su Lambi Asida Acharo Sing Tingbagaluna na Uwa Fazinduna Tamke Kurai Putibaleka Mapada MLA Gi Ifizi May Tabagaluna na Pendabwa from Kap Fundoke Kongjang Chang Siliba asida saruk yakibi amana phondrokpada Infal Pangai Lambi asi matam kuinagi mamangdagi semjin binaba miyamna kholau kaya lauduna laklabasu mari lenaba singna thabak oina pangthonaba honabdaba asi pende khongjang changsinbada saruk yabagi damak JCB driver amaga micham amaga fakiba adu atuba matamda condition amata yauduna thadokadabani miyamna apamba mongda lambi semgadabani natrabadi lambi tingbagi khongjang handokloi haiki adu akoi ngasi phauda akona sathajar pa khongjang da akoi gi local MLA na ngahak tang wara sula aga akoi me angi thamoi pena na ba tawida ba si su akoi
अखोई सोंगी माइका की प्रजा खुदी मंगना अखोई थमोय सेंगना नुंगाई तब अखोई फोंदोक जाय अखोई लोकल एमएलए दा लोइना अखोई की जेसीबी ड्राइवर अमदी खुंजाउबा मोय अनि को थादोक बिरत्रगदी अखोई अहेन नेपा लेकन हक खोंजंग संगनी हाइबु अखोई सेम सार अखोई रेडी दा लेजै सगोलबन थोनाउजम लेकाई ग्राम पंचायत के मेंबर ओइदिबी एम बीना देवी की मपुरबा एम कृष्णदास पु हालंब थवों ग्राम पंचायत असिन यानिंगदबा फोंदरोली पंचायत असगी प्रधान एन मेमी की मयुमदा पांगथोकिबा मिफम अमना मरा लेबा मियोय अथुबा मतमदा पुथोकिनबा सरकार की पुनिंग चिंगसिली सर्व शिक्षा अभियान की मखादा समुसंग शांतिपुर प्राइमरी स्कूल की महिला सिंह की स्कूल यूनिफॉर्म यंथोक्रे स्कूल असिदा पांगथोकिबा थरम असिदा वर्क्स मिनिस्टर डॉक्टर के रतन कुमार आईसीएम की चेयरमैन एन तोल पिसक जेडीओ वांगोई आर यांगसोरांग कोइरेंग MSF की प्रेसिडेंट ओइरंबा पी नंदोलुआंग देसाम की एडवाइजर एलसी संतोष अमसुंग एमसु की सेक्रेटरी जनरल लाइसम रेगान सुसरिया के मिनिस्टर रतन कुमार ना ओजा अमसुंग ममा मपा सिंगना थवाई यावरबदी प्राइवेट स्कूल ना सरकार के स्कूल दगी हेनिंगाई लेते कथोकपा अमगा लोइना होनबदगी सरकार के स्कूल कया हौजिक अफब यावरे हाइके responsible pastor like you mana to was a guy who to ngambadi hai base masi masu koi nasi ke samsung sabitu primary school gi masi ke kero sino bas example naman वांगखेम केंद्र की मनुंग चना लेबा यारिपो के क्रुदा एमएलए लोकल एरिया डेवलपमेंट फंड नसाबा कम्युनिटी हॉल केंद्र असिगी एमएलए सु ओरिबा आईपीआर की पार्लियामेंट्री सेक्रेटरी के मेघचंद्र न संगाख्रे थरमसिदा यारिपो म्युनिसिपल काउंसिल की चेयरपर्सन एस रंजिता अमसुंग अते काउंसिलर कया सुसरियाखे के मेघचंद्र न केंद्र असिगी पाखलपा चाको थरांग की मनुंग चना के क्रू अमसुंग यारिपोक्ता इसिंग पीनबा वाटर सप्लाई स्कीम अमसु अथुबा मतमदा पाखलगनी हॉल असि महाकी लोकल एरिया डेवलपमेंट फंड की लुपा लाख कुनरोम चंग साबनी हाइके हिंगनिंगै मतमदा मियामगी दमक थबक खरा तरम ताय हाइना डिप्यूटी चीफ मिनिस्टर गा कांगमना फोंदोख्रे वाफम सिंह गरांग तंपा होटल द पांगथोपा लायंस क्लब ऑफ इम्फाल गे निफुतरे सुबा चार्टर लाइन सेलिब्रेशन की थरमदा फोंदोखिबनी लायंस क्लब ऑफ इम्फाल सिंदर पांगथोपा थरम दुदा लायंस क्लब इंटरनेशनल डिस्ट्रिक्ट 322 डी की डिस्ट्रिक्ट गवर्नर लायंस एम मनिहार लायंस क्लब ऑफ इम्फाल के प्रेसिडेंट लायन टीएस नबचंद्र सुसरिया के थरम दुदा तोंगा तोंबा लायंस क्लब के मेंबर सिंह सरिया के कांगमना इसा की दखन वाखलोन थादोक्तुना मियामगी दमकता अफब थबक तौसी फोंदोखे इंडिया is a whole amount outside India liba Visapa is inakara condition individual citizens singa India including Manipuri citizens province liba citizens mayam siga kharakita lo masi ekoi puno introduction of function. India's inakara kambali bapo. Anu mass on addressa. Malinu kata secretary mani. Yang tapun. Agricultural Technology Management Agency Atma Tamenglong District Sindana Sustainable Agriculture Production Technique Harvest the Nomugi Training Program Ama Sanjan Tongdaleba Department Asigi Conference Hold the Pantokre Technical Session da CAU की Agronomy Department के Dr. L Nabazandrana Food Security की मतंगा वांगांग के Community Network for Empowerment के ओम सुबह मपो कुमन थरों मस्जिद निपिला कॉम्प्लेक्स तपांग तोकरे थरोमनुदा मणिपुर स्टेट एड्स कंट्रोल सोसाइटी की प्रोजेक्ट डायरेक्टर शैलेश कुमार चौरसिया Community Network for Empowerment की प्रेसिडेंट आरके नलिनीकांता अमदी आमजू की प्रेसिडेंट वांगखेमचा श्यामजायना मरुवेब म्यूजिंग वन सरुया की वांगखेमचा श्यामजायना मणिपुर की HIV एड्स मुथत के हारबदी मणिपुर दा लेदिबा एनजीओ सिंह थबक निथिना तौब तंगाई फदे मान मखा तारादुना अरापा मफम सिंह HIV एड्स की मतंग awareness program pangthokna bipung khudimak gyan tahangadabani Manipur AIDS Control Society na su matam chana thabak paikhatpaga loinana sarkarna ahenba miyeng changadabani haike Manipur Sarkar के Agriculture Department na lawmi singda akanaba miyeng changduna faudi lemna phanganba made ahongba mamalda har piba si thaganingi sizinafam chadrabadi arembada mangani haina Maras Mungyamba Multipurpose Livestock cum Agricultural Social Forestry Cooperative Society na thadrok cherol amana khangalali
Imphal East District Police amadi About India Limited BO India Limited ka kusam na duna Imphal East District Police na tongan mafam singda laiba police station singda leptana chatharakpa hepatitis C screening amadi awareness camp ki sarugama oina ngasi Imphal East District Police ke reserve line da police personnel VDF amadi commando personnel sing hepatitis C screening tawgi program chathakre screening test asigi matangda About India Limited ke member Bahita Laisram na awareness program asiga mari leina na wafam kaya fungdoke June 16 lagi continuously toraga di Falgi East Leba PS in Selena Kovato season and quite last service. Police here am PST no do. So how much we can communicate? Means assembly more PST in Palace case friends 813 mugle whenever. When 40% kumba the screen door the positivity ignorable or the confidential. Achoba awan ba magaloy na mapung kaya da lai haraw bugi thorom pangthong na krehay na ugal na thatro ko chiro lamana khangalali ugal na handak chaygi oina chakot pagi ahong bagal iroina na masagi saktam mangandana lai haraw ba haiba pandam da kongjang chilsing ki ba adu mapung pa na fangrabasu ayam basaruti mai pakhi hari Bisnupur Police District asigi SP ki miyeng makada lalaba June kuntarukta International Day Against Drug Abuse and Illicit Trafficking ki tharom pangtopagaloina na district asigi manung dalaiba class 8 tagi 10 faugi mahiroi singi oiba painting amasung slogan competition pangtokani hari Manipur Minority and OBC Economic Development Society Mobets na Kalaba Coaching ki oza Chamaganipan Counseling Pibagi Tharom amang asi Classic Hotel da Pangtokre Tharom aduda Project Director Salahuddin Khan amadi Coordinator Alam Ajana Jingwa Miyosing Susarwiya ki Alam Ajana Fongdoki bada Minority Kanglupu hena Chakwana ba pandamda Mahiri Singbu lemna coaching pibagi thabak asi lokhalakpani Matik charaba oza sing khanduna mamang chahi singdagi pangthoropa coaching class asi tha tarukini hana piramba center dagi Taruk Hapkatuna Punna Coaching Center Taratari Suri Haiki Project Director Salahuddin na Lamdam asi Chakot pada tongan ba community kudimak thong manaba changi minority community asi Chakot na ba thoram asi pangto pagaloy na ngasi appointment order sing yantokpani niyom gi matung ina thabak tapuning changdaba sing yarabadi tanthokpa yapagi kudong chaba lei haiba wafam fungdoki The blood society, Karamba society in each and every household of minority community say that all members are well qualified. My member for much well qualified level say well established family. Service the worth of the body is of other thing. Pingliba mahiroi singidamak ibig amadi milal ani punna puthokpa maite magnetic kit marai hanba puthokre Kit asina piliba angang singda maite me khudimaki masak sing amamamta oina board tanatuna mamutana khangan ba yaragani masibu pamba singna milal me loisang da laktuna lub asigi luching purelda unaba yagani hairi Yaripo Community Health Center ki campus manungda lana miyoi kharana center asigi MO in charge ka manaraga sagalaliba dukan singasi marilenabo authority na khudakta lefanana ba sedo community hall da pangthokiba miyamgi mifam amana walep laukre Bisnunaha Youth Federation Yaripo Social Economic and Development Organization amadi Bamondekai Youth Club Yaripo na punna sinkiba miyamgi mifam asina an kaina sagalaliba dukan sing loktok trabadi makata na akan ba khongchang changsigani hairi Ratha Yatra Sangit ki matangda numit 15 chatharakiba workshop Elangmon Mekaida Leiba Gurumayum Mandop Taloisinkre Sri Hari Nat Sankirtan Academy Kasamthong Sinkiba Tarom Asigi Loishinbada A Chitreshwar Sharma Progressive Artist Laboratory ki Director N Tiken Susuyaki Hoki Bathangza Numita Bisnupur Police Commando na URF ki miyo ani nambol chumang lagai dagi fare hariba nupi ani kwesna mongbi bidu chai yangkai amadi macha nupi surokhai bom mongbi anupama hariba miyo sing asiga URF ka karigumba hiram amata da mari lena de hana lubasigi Information and Publicity Secretary Sanazago Mite gi chirol amal sigdorli anupama gi mapura bo adamba nongran maning lagai dagi surokhai bom Romi Chandra apopa ya school URF ta Inglisani tarani toigi August tang tara da yawroki aduga Inglisani tara humdoi gi June tara humdoi ta party gi kem amadagi chen kiduna lupka mari leina kidaba miyoini asiguma party yaramba miyoina loramba imung manung faraga lupki miyoini haizinba asi police ki ahenba thawongni hairi Game Village area dagi chakwa tharang lamjing maira nupi loop amadi Game Village ta leiba nipa suba IRB gi commando singa Loina na fagat pa yung sing Game Village Zone 2 da may thadok to na mahankre Game Village area da may ka ba ni sa chaba yon ba tingnan na ba lokhalak pa khongthang ama oina using asi fagat pa ni hairi
Joint Students Coordination Committee na mamangdagi mahiloisang singda mahiloisingna mahitamba matamda achumba asengba lamchet ama purapa ngamna bagi pandamda chatharapa fizet sakset mobile phone amadi mayaka bachinja ke drive ngasi lamlai high school central high school lamlong high secondary school moirang multipurpose high school chathakre drive asida volunteer singna mobile phone amadi ake amaugi polam sing fagatuna polam sing adu school ge principal da sinake jahi noriba mahiloisingna school lakpada mobile phone amadi ake amaugi oiba polam pura handanaba school authority singda khanganke MSF na siluna sama kem ama Bisnupur ge CI college da hodopagi tharomda MSF ke president KS Siraj Uddin Social Scientist Dr. Dhanabir Laisam Susavya ke Dr. Dhanabir Laisam na mak wangna na balari padana lai ningbana kanaroi oza haibisisu isa da yauzabani afaba mi ama oinaba mitoi mihenana ba wakalgi ichel ama leba changi haike Nana laiti pa di pa na parikha naksalaka na ko ko du chok chok la thamba lam pai la ga laisang da khoramaga parikha pass tau jage ga thu ga da ba lai na su ke super parikha su pass tau la loi da ba ha singjing da lau du nai da na karan lakna nai da na ukai tak na khoi ka da phajana har du kahal ka ma ka ka da phau linga ka da hayin puinu da lo pui wa ne ba Puinugi Pau Matatu the Lodu Jam Janitana, Diabetes to have a Pau Suto toy. Excise Department ke OC W Ras Manigi Makada narcotic share Kangusina Garang to Pumadirum Taba do I damn you heroin number 4 gram 3 milligram Chanipanga Konana Fari Fagalabam Adidi Jamnan Haukip J Kuntavanito Apopa Holjang Haukip Cycle Subdivision Gate Gampu Kuldagini Fagalabam Asingasi NDPS ki quarter Putolabamatung jail the Thousand Cray. How's sana bagi pau masih sana bagi pau da Fertility of sports person asinduna chai khudingi pangthopagum chaliba chahi asigi oida ngasi malem sinba thungna pangthokna riba Olympic numit All Manipur Sports Association gi holda pangthokre tharomasida All Manipur Volleyball Association gi president AC Sharma afage general secretary L Ranjit Roy amadi atei miui kya susariya ke Olympic Games pu abu hana hengat hananaba Paris ta malem gi oiba mifam mafam kiba numit adubu ningsingba oida International Olympic Committee na Olympic numit haina pangthokna miui Kunaida Piriba Kanaba Asibu Miamda Fangalabadi Ing Tapat Nusi Chanana Leminaba Hena Faba Malem Amo Oibangam Gani Habagi Pandamda Malem Sindatuna Pangtonari Matang Tagi Tang Taramari Dagi Kunmatai Fawa Patna the Pangtoka Eastern India Powerlifting Championship Pesal Yanaba Manipur Team Lifter Kanbagi Trial Selection Elamam Nekaigi ELBBC Gym the Pangtokre Championship Asida Manipur Team Nupagi Lifter Taranitoi Nupi Lifter Mapanasal Yagani Kalaba Lifter Singna ELBBC Gym the Thasi Tangkumanga Dagi Coaching the Report Taranaba Manipur Powerlifting Association Secretary Na Kangalali Manipur Mountaineering and Trekking Association asinduna thasi tangkumanga da silja trek Limaton trekking da Umbudra Suba anniversary commemoration of World War II pangtholagani hairi July gi tangtara nithoi gi tara humdoi fauba patna da pangthokodoriba cash prize classic Eastern India bodybuilding championship da sarugyana bagi damak Manipur team khanbagi trial selection All Manipur Bodybuilding Association asinduna pangthokre championship asida Manipur team gi bodybuilder mangana tongan ba weight category da sarugyagani khalaba sanari sing July gi tangtara mathoi da patna gi damak Imphal thadokani ngasi ba ingasai pau pizari ICAR lamfa patagi fangba pawi batong ina ngasi khwaidagi saba asi degree Celsius 19.9 khwaidagi ingbana degree Celsius 19.1 amani nungsida yawba ising manugi chang ayuktana chada marfudra ditoini nungthilana chada marfu mangani nongjugi changna millimeter ama dasmik tarukni leslabdamaru ba pamukana tizari Howland 5 kungi ningthona ministerial team amada mahangma thantana kungi lam ekalising ahom sarkar da pinana bagi warep lobangam de haikre border ngang thamleba Assam Rifles na border ngang tragadi isagi force ngang chabatai haina MLA RK Anana haikre amadi Manipur da su Olympic day thoram pangthokpe ngasi ISTV ne pizaba pawmata sinjari ninta bis mo kana khunjari